online Manipur YouTube channel as being bir mayam punang po amuka na taram nok sari han badam no maru pau khara update thamjage Assam Rifles na drone the Nongmei Kaplubadagi Nupising irang Hwrakhre ngasinum dang pung tarik nom tarak pada sagol mang da leiba tarak nipan suba Assam Rifles ki kalam amna yumnam khunau awang lekai sanjembam gi area da mathau pangthoklingai de khanghu dana maning thang basing ki saruk tagi drone amma pai khalak pada Assam Rifles ki personnel sing na drone adu tamna Nongmei maru kuntra ram Kaplubadagi mayuk tam mafam adugi Nupising na Hwrakhre Nupising gi maikai de kari gi damak ta numdang matam da Nongmei kap libano haiduna Nongmei makhol tabada mafam adugi miyam mi painare haiduna Nongmei kap gi thawang adubu akan bamong da condemn tawki aduga Assam Rifles ki personnel tamna Nupising hawraktuna asigumba thawduk asi matung da amuk hanna thokhandana ba akan bawa fam phangdo ki hairi thawduk asi gi pau tabu gi Imphal East District Police ki SPM sung sagolngang PS ki osine lusingba police personnel sing su laktuna khoi sauna rbi Nupising bu themjinna ba honaki mamai thangda AR gi maikai de gi makhoi gi officer sing na Hwrakhre Lankre haibadagi nem thaki hairi aduga mathang update asna Khungakpa mari November 13 da Nia Courta Laknaba KHANGHALLAKLE Khungakpa khunja manga bu haukiba September 19 da court na bail piraklaba matung numit tumakta da anan koba khunja ma bu Nia Delhi na fazin duna Delhi da pukraba matung October 19 da court ki direction matung ina bail da lehuri ba Khungakpa mari busu thasi kun mari da Delhi gi Nia Courta Laknaba KHANGHALLAKLE haina coordinating body for protection of village volunteer gi convener yumnam Hitler gi serona mara pongturakli serolasne hai chatharakli balenga ki thawung asina ngasi mitei purup ki punsi amasung lanthum nga kani haiduna thawai khubak ta haptuna thorakliba Khungakpa sing yamna sauna ninghanna ba pokhalakpana makha tarakpada Khungakpa sing thorak tragadi matamduda mitei purup ki maraiba kari oigadabage haibasi asobo hung oirakle asigumba lenga ki thawung asibu yaningdabage Khurai kong basing jamai sagolban amasung langthaman area gi club sing amade baira pai bising mi husing yawo mifam amma tha segi taraga manga da Khurai gi nesu club ta pangthokre mifam aduna makhata ba thabuk thorom sing pai khatna ba coordinating body for protection of village volunteer haina mingthon body ama semle hairi body asina pai khalak pa thabuk thorom sing da Manipur da leiriba CSO sing maira pai bilup sing amade club organization sing na pukning thaugat piyo amadi tengbang biyo haina appeal torokli panbe abadi NIA na faduna pukhiba ananiyaw no Khungakpa miyoi manga du September 13 ta khabai soida leiba Manipuri police ki special commando gi team amana wangkhai amasung kongbo lambi gi manakta leiba mitei mayek high school maya dagi fajin aduga mathang update asna viral video gi case Manipur transfer to Drobadi khunging singchil lagani jesim haukiba memory da Thawal district ki Nongpok sangmai police station gi manung chanba B finom da nupi ani fi thong dana saran ki bagi thawdoka mari lena CBI na fa ki me tare ki case ko hati de leiriba si thasi ki kunmanga paw gi manung de Imphal da transfer to Drobadi look kayana kan ba khunging singchil lagani hairi JC against the viral video Fort May amadi khoirambal ima kaithen gi lukar na punna sinduna Manipuri press club ta pangthuki pawi mifam amada JCC convener mani kuman na wafam asi phungduk laduna mahak na hai nongpok singmai gi mafam amada sahi asi gi memory da nupi ani bu phi thongduna pubagi viral video amaga mari lenana CBI na miyoi taret faraga wahang pong chatharba matung Guwahati da case tharaki adubo miyoi taret asi gi imung manung gi miyoi sing asi de nongma gi suraga charaga hingjaba lairaba longmi sin missing na ayambani nungi miyoi sina Guwahati da ukil nekpa amadi chatlaga case thingna bada khutongsa da kaya mayok na duna laglim PM asida lengak na khantha biraga case asi Imphal da purakna ba hona bium state asi gi oina su matik chaba high court ama leibata na tana makhata ba session court sing leiri case asi ge sum aran thidokpa JC na sum mateng hena pangani aran ba miyoi ba cherak pangan bada JC da pen da bakari mata leiroi tawbuto bu thodok amagi asum ba sing ba miyoi sing adu bu ain gi thongda thigat padi lengak na hena sagut pipam to i CBI na phaki miyoi sing adu workshop to ba amadi electric sem jaba miyoi sing oibata na tana icham chamjaba sinmi kayasu yawbana sajiwagi jelda hojik thamlibani aduga mathang update asna migi lamda leiselaga mapusa aduna constitution sing na roidabani tin kuki foreign terrorist na Manipur leiselaga manglan kaya sagatuna hana leirambo indigenous people singi marakta KHANGHALLAKLE khudongchapul lawduna Indian Constitution ki Article 3 gi makhada anoba leibak ama semnaba claim tawbada yaraktabadagi self rule gi thawrang tawrakli basi Indian Constitution bu phongna singnabani amasung Manipur ka atop state singa khenaba yamna lei marum adun Indian Constitution ki Article 3 asi Manipur de apply tawba yaru haibasi khangjin badi yamna kanagani haina langgol lukhoi thangta sindamsang Laimkhulen laikai maitai langkun na thaduruk pa cheron amana phongturakli cheron sin makha tare badi Manipuri Constitution Act 1947 asi violate tawba yade haibasi amuk hanna nainaraga taliba demand adu khudakta handokna bo hona biu loina Manipuri Constitution Act 1947 asi Indian Parliament na repeal tawdri ningthauda piba power dukhakta da central government na sinnabani atopa provision sing di hojik phawba Mars State Law Act 1940 ka 90 section 3 na
extend tawduna satnari haibasi self rule claim tawriba organization singna khangadabani haiki adugu mathang update aside kuki militant sing khutta laikhidrabe abemsa ki aroi mathu mangam pangthokre angang ba laikatuna igi laman ina singani haina laukhre Indira Gandhi ki sama kataruk suba mapok kumon thorom pangthokre oirodoba apambada miyamna wahlagumsi oibobi relief ki expenditure da usi sangle kemega sandram Impal airport ki mathakta drone paire habidagi plane paithok paisin tawba pung ahumlom lepulure matam amada tulihin airport haina khanglarma matung hujukna birdi kendrojit international airport haina khanglaragli Impal airport ngasi nungthin amukta thokidriba thaudok am oina airport asigi mathakta unmanned aerial beacon UAV amma natragna drone ama paidun leire haibadagi mahusagumni airport asida tongan tongan mafam singdagi pairaklaga taragadaba plane ani amasung mangjawna matam leplaga airport asidagi paikigidaba plane ahum paithok paijin tawba yadana pung ahumlom sap leptuna leirure thadu asigi matangda phangba pauna haibadana ngasi nungtin pung aniga makhai khara helakpada airport asigi section yengselebe air space ta UAV natragna drone oigani singnaba ama paiduna leiba airport asigi radar na thengna rakhi hairi radar na detect rakhiba asisu airport asitamna pairakhiba plane amana tananaba thorang torokpada sakhangda posak adu airport asigi mathakta paiduna leramba thengnarapodagi airport asigi control room da pau pirakhibani hairi panthadana paiduna leire haiba posak adu karino amasung kanana karigidamak paihanbano haiba khangdokna bo honaringedi airport asida taragadaba plane adu taramdana atopa mafam amada taki hairi thaudok asidagi numit yungba matungdagina numdang weram phawbagi manungdi airport asidagi tongan tongan mafam singda paikigidaba passenger sing phawba kakhatuna tonglaba aeroplane ahumsu paiba yadana panduna leikhi thaudok asina maram oiraduna chawrakna passenger lising amarom airport asida panduna leikhi impantamna pairikada flight singi manungda ama oina kolkata airport gi aeroplane tonglakadaba high court of manipuri chief justice tongwa plane phawba panduna leikhi thaudok asi pau tabada Impal West ki deputy commissioner amasung commissioner home na SP Impal West na singbaga sangsinduna yengsinki manipuri lenga ki maikei airport authority of India AI ka pau phaunaraba matung the Indian Air Force ki maitegi airport asigi mathakta paidun leriba posak adugi masak chapsana khangdoklaba matung asi numdang weram pung manga rom tarakpada air traffic control amasung AAI na ayaba pirakpadagi airport asidagi paigedaba flight ching mathang chatnaki adum oinamak thaudok asina maram oiraduna paigadaba matamdagi pung ahumlom son tharakkibana passenger ayambana makhuigi ticket sing cancel tawnaki hairi thaudok asigi matangda airport asigi director Sipemi kaisingna thorakhiba serun amada masak khangdaba apaiba posak ama airport asigi Sexillaba air space ta thengnabadagi flight ani mafam asida taramdana atopa mafam da taki adugu airport asidagi paigedaba flight ahumna lepkiba matamdagi thengthaki hairi adum oinam mari leinaba authority dagi ayaba phanglaba matungda mahusagumna plane paithok paijin tawbagi thabuk makhasa thaki adugu airport asigi Sexillaba air space ta ukiba paiba posak adu karino amasung kanana pahilakpano haiba sabsana khangbangam khidre adugo mathangi update Myanmar dun lan nanglaba Thailand masasing China phaudun puthokadori Mizoram police ta sang charkram Myanmar gi lanmi kungama pan thinkrem Myanmar gi lengak pairiba military junta gi lanmi singa makhoi gi mayukta lan horok level al holup singi marakta kan momong do Myanmar gi awang thangba sarukta khut thoknarapadi lan nanglaba Thailand gi nupi angang yaunu mioi sani rom China phauroga Thailand tana puraklagani haina Thailand gi foreign minister nangasi official oina phongdokre haukibu kumja 2021 da Myanmar gi lengnak chungli pairiba asigi lanmi gi khu tawduna paisin krebusu lebak asigi akkaiba da leiriba makhoi gi lanmi gi outposting ayamba makhoi gi khubam nungdagi nanthokiduna lalhobasing khutta takhibani phibam asidagi Myanmar lanmi na amuk hanna lalhobasing gi khutta takhraba makhoi gi military posting bu hanjinba ngamnabagi tamukta khwaidagi chawba makal gi attack sa tharakibani maru ina Myanmar langak lon amasung lanmi gi mathakta tongan tongan ba ethnic minority group singi lalhobasing na lebak asigi pro democracy fighter singa kusamna duna mamang thadagi hauraduna akan balan sa tharakibani video sing bibagi tamukta mayampum nampum mukana thagachari and update ki tamukta online Manipur YouTube channel asibunuk subscribe to biramu thank you